Chief Minister Biren gi wafam ITLF kuki NP na yaningdaba phongdorokre. Chief Minister N Biren Singhana ikui-kuidana mahakna national paper amada pikiba interview amada haujik state asida thogliba irang asi ain kaina sanglakpa tribal section kharana sahi amagi mamangda thaurang tawram lehaikiba du kuki jogi body oiriba ITLF amasung kuki NP Manipur na yaningdaba phongdokre. ITLF Indigenous Tribal Leaders Forum gi chairwala man hai thogliba irang asigi matangda Chief Minister N Biren Singhana oidaba ngangle mahakna phongdoklibo wafam adu kuki jo miyam na thengnariba awaba khudingmak asigi mayokta irang asida mi kaya gi punsi mangkhre mi kaya lanjena khre amasung hingnaba lambi pumnamak mangkhre thogliba irang asi tribal miyam na sahi amagi mamangda thaurang tawrabani hairabade irang asi tholakpa matamda kuki jo gi lamsingda maitai singi punsi mangkhidabagi maram karino amaromda kuki jo gi mi kaya Imphal da warning amata pidana hatkhiba karigino karamba community na irang asi thoganaba thaurang tawbano hangle National Media kaya na Central Security Force na phongdokibo wafam kaya thamkhre wafam sing adu da maitai gi arambai tengol na kuki zo miyam da attack tawbi hai khre kuki zo group na de maitai civilian da target tawdi hai na phongdok pa lai khre hai na su ITLF ki cherola sin hai re separate nation demand tawna bagi da mag kuki zo na irang asi thogan bani hai na Chief Minister na maral siri ba du de maitai community na kanglup amabo muthan na ba honarak pa na ni hai re me ahum dagi irang tholokhiba du kuki jogi su group ta lairiba singa center ga me nipanda agreement ama sign tawnagadaba ne maduda Manipur gi Chief Minister na santi pamdabadage irang asi Chief Minister na thogan bani haiba yai kuki zo na di thogan balaiti hai re cherola sin hai Chief Minister na pangthokliba war on drugs Indian Forest Act 1927 implement tawba masung illegal immigrant gi wafam aside kuki zo miyam amade masina khundariba mafam sing da target tawba ne kuki zo community gi maikai da gide sumnagi protest tawba khakta ne maitai gi khulai paiba arambai tengol amasung maitai lipunna violence ki thogdok asi thowan na ba thaurang tawrakpa ne masina maram oiraga tampaki lamda kuki zo gi mi chamarom sikhiba ne ITLF na central government ta demand tawribade kuki zo community asi maitai singdagi tokhai na thambiyo kanglup amabu aranbo ina uhanba government asi da kuki zo na yabang amloi haibasini haire Maraksida kuki NP Manipur ge Publicity Secretary Jangkholun Haukim na thokpa cherola manasu Manipur gi Chief Minister N Biren Singhana ikui-kuidana national paper Times of India da phongdokibo wafam adu yaning de haire thogliba irang asi kuki jo community na thogan na ba thaurang tawba leite maitai gi organization arambai tengol amasung maitai lipun na kangnaba kanglup amagi mathakta sathaba lanne kuki jo community na maitai sing na satharakpa thawong asi yaning da badage Constitution ki provision amagi makhada separate administration asi demand tawbani hai re